Thorom Sandokuna Tahanjariba se 91.2 MHz da Sandokjariba Diamond Radio Channel asigi Ahan Bathorom Parengni Hauzik Thorom gi makha tarakpada Khongjom Maikai ki oiba Nat Sankritan Saisakpa Saisakpi sing Mathang unajarakpagi makha tarakpa oina Ngasigi tangkakta Pungyaiba Oja Soibam Bukun Oja asiga unabagi Thorom mayang puna taminasi Hello Hauji amuk mayam gidamak ngasigi thorom tabiribasing ngasigi thorom tabiribasing ngasigi amuk thorom asigi makha tarakpoina mayam gidamak puduna laksaribasi tekcham may lekai da leiba soibam bokun sing kogi mayamna pungyai oja bokun haidana sakhang biraba ngasigi oja siga unajabagi tanjam khak ngasi se yamna tangna pujargli maramasina ngasigi thorom tabiribasing ahan bamaktada oja bokun bu aikhogi ngasigi thorom tabiribasing ngasigi amuk thorom asigi makha tarakpoina mayam gidamak puduna laksaribasi tekcham may lekai da leiba soibam bokun sing kogi mayamna pungyai oja bokun haidana sakhang biraba ngasigi oja siga unajabagi tanjam khak ngasi se yamna tangna pujargli maramasina ngasigi thorom tabiribasing ahan bamaktada oja bokun bu aikhogi maikaidagi taram noksari amadi kaikhumna busari oja hoi ado oja se aikhoinadi mingsu panjare waro bibidia de tawbatabu ngasigi kogi thorom tabiribasing asina oja bu sakhang bi basodamag yoramgani duga nauna sakhang da basing haiba tai ko ja ko hai basing aduda oja sigi kogi leifam sina kadawai dagino aduga oja si oja gi apokpi gi mingna kari kawi oja gi isana kayano hai basigi matanda oja amungtang me thambiyo ai di baba si subam bisak imana angubi adagi janpi babita janpa perbil adagi mathangda hemolata adagi sabana romila moi manga sini hoi ado hojik se oja khogi ojana pungai bagi sinpham sida changbirak pasti ojana isagi chahi kayam ki chang surak padagi changbirak pano sigi matang se pitang thambiyo ai gi chahi si angang won tambe hoi lani an sun tam hongdra tamban ndra sehi manga mu purapdagi khogi subamgi ikura ma ai adi guru ware oja mu ba subamgi setamme adagi amung athangda tekjang khumangda oja tombi me pa kadramang tamme adugi mathangda tentha dagi oja yaima lai wagre adagi mathangda jinga mathakda leiba mayala bangi oja bhejandra sitamme adugi matamjidagi di aisu dum nam sonba ngamdra dum sale hoi aduga ojagi hosik se koi ojana tambirakpa ojagi adi guru singi ming adamak phajana dam haibiri adugo hoise oja koi ojana tambirakpa oja sing sidi hosik se oja koi thukkiba sing adamak yaurabra natra loina mak thukre amta leitre hoi adubu hoi miyoi bai base oja koi khuba khunamni haidana hosik koi kahani miku khorgi tungda khoise hosik kaidor kani haiba sungam ponte ko asiba masanga tani aduna lekhidra moina lekhidra basu adigi lehoriba aikhoi adi pabung hoina ngasigi tungi mirol singsida afaba khongthang da thangna bagi damakta ojagi maikai dagi haitare koi ojana tambikhiba chhatra sing oja kayam kodi leire haibasi matang chhatra si bungo iraga khangdrati maming hairata kanu so khangdrati aduk yamne hoi ai gi dale basi ai sum chawra no jana ningsing biba khara le ga hapta ningsing masi maming loina pan maming bhau kaw re hatare ai gi dale basi sanatomba mana ahni kwai del ai gre man urgi sakham ba mo gre palen gi botom bi adagi halon des mathang taw rei je hoi hai bi kakhin khono de gi ama khongnem sumana taw re kam mathang taw ba sin a khoi ra de kam jil hoi bo hoi adagi samcha hoi biram de gina wena mudrong gi bi so ji masim manao
ꯃꯣꯏ ꯑꯗꯒꯤ ꯐꯧꯕꯥꯛꯆꯧꯗꯒꯤ ꯑꯩꯒꯤꯁꯤ ꯃꯃꯤꯡꯁꯤ ꯍꯥꯏꯕ ꯂꯣꯏꯕ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯁꯥꯇ꯭ꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯨꯊꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕꯅꯤꯀꯣ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯣꯖꯥꯅ ꯍꯤꯡꯉꯤ ꯃꯇꯝꯗ ꯑꯣꯖꯥꯒꯤ ꯏꯈꯥ ꯊꯥꯕ ꯑꯣꯖꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯄꯤꯔꯝꯗꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯛꯈꯪꯕꯤꯔꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯃꯛ ꯑꯣꯖꯥ ꯑꯣꯏꯕꯁꯤꯡꯁꯨ ꯑꯗꯨꯃꯛ ꯌꯥꯎꯈ꯭ꯔꯦꯀꯣ ꯃꯈꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯇꯧꯕꯤꯃꯜꯁꯤ ꯀꯩꯗꯧꯉꯩꯗ ꯃꯈꯣꯏꯅ ꯀꯥꯎꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯃꯁꯤꯃꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗ꯭ꯔꯦ ꯑꯣꯖꯥ ꯃꯁꯤꯕꯨ ꯀꯥꯎꯔꯒꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯈꯣꯏꯁꯨ ꯑꯣꯖꯥ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯗꯨ ꯑꯣꯏꯒꯗꯣꯏꯅꯦꯕꯀꯣ ꯍꯣꯏ ꯑꯗꯨꯕꯨ ꯑꯣꯖꯥ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯪꯖꯅꯤꯡꯕ ꯋꯥꯐꯝꯗ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯌꯩꯕꯒꯤ ꯁꯤꯟꯐꯝꯁꯦ ꯆꯪꯁꯤꯟꯕꯤꯔꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯉꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯁꯦ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯜꯁꯨ ꯑꯣꯏꯔꯛꯂꯕꯅꯤꯅ ꯃꯇꯝꯗꯨꯗ ꯑꯣꯖꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯌꯩꯕꯒꯤ ꯂꯥꯛꯄ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯄꯨꯡ ꯌꯩꯕꯤꯌꯨ ꯍꯥꯏꯗꯅ ꯂꯥꯛꯄ ꯃꯇꯝꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯃꯇꯝꯁꯤꯒ ꯑꯣꯖꯥ ꯑꯅꯤꯁꯦ ꯀꯌꯥꯝ ꯈꯦꯠꯅꯔꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯅꯤꯁꯤꯕꯨ ꯈꯦꯠꯅꯔꯦ ꯑꯍꯜ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯤꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯩꯔꯛꯏꯕꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯑꯣꯏꯔꯛꯑꯕ ꯑꯩꯒꯤꯗꯤ ꯑꯍꯟ ꯇꯧꯔꯁꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯊꯤꯔꯛꯄ ꯑꯗꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯁꯤꯅ ꯃꯣꯏꯅ ꯄꯨꯁꯜꯂꯛꯑꯒ ꯑꯩꯉꯣꯟꯗꯁꯨ ꯀꯥꯟꯅꯕ ꯌꯥꯝ ꯄꯨꯔꯛꯑꯦ ꯑꯩꯅ ꯇꯧꯖꯈꯤꯕꯅ ꯑꯩꯅ ꯐꯪꯕ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏ ꯈꯜꯂꯦ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯃꯄꯥ ꯃꯄꯨ ꯁꯤꯕ ꯃꯇꯝ ꯀꯗꯧꯕꯗ ꯑꯩ ꯑꯗꯨꯝ ꯇꯣꯛꯇꯦ ꯑꯗꯨꯅ ꯑꯩꯅ ꯍꯣꯠꯅꯕꯅ ꯑꯩꯅ ꯐꯪꯖꯩ ꯍꯥꯏꯕꯁꯤ ꯆꯨꯝꯃꯦ ꯁꯤꯅ ꯑꯩ ꯊꯣꯏꯗꯣꯛꯅ ꯍꯧꯖꯤꯛ ꯂꯦꯞꯄꯤ ꯍꯥꯏꯕ ꯌꯥꯗꯦ ꯅꯍꯥꯟ ꯁꯣꯝꯗ ꯑꯗꯨ ꯃꯍꯧꯁꯥ ꯑꯩꯈꯣꯏꯅ ꯏꯟꯈꯠꯂꯛꯄꯗ ꯑꯩ ꯎꯟꯊꯤꯟ ꯄꯥꯗꯅ ꯆꯠꯂꯝꯕꯗꯨꯗꯤ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯇꯧꯔꯛꯄꯁꯤ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯁꯝꯄꯟꯅ ꯍꯥꯏꯕꯤꯖꯒꯦ ꯑꯉꯥꯡꯁꯤꯡꯒꯤ ꯌꯥꯝꯅ ꯍꯣꯠꯅꯔꯛꯄꯁꯦ ꯍꯪꯕꯁꯨ ꯌꯥꯏ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯗꯈꯤꯅꯥ ꯑꯝꯇ ꯂꯧꯗꯦ ꯑꯩ ꯂꯧꯄꯔꯤ ꯑꯃꯗꯤ ꯎꯏ ꯃꯁꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤꯒ ꯂꯣꯏꯅ ꯎꯃꯤꯟꯅꯩ ꯕꯣꯔꯥ 100 ꯍꯦꯟꯅ ꯂꯣꯏ ꯕꯣꯔꯥ ꯑꯆꯧꯕꯗ ꯆꯥꯕ ꯀꯣꯟꯅꯗꯦ ꯃꯔꯝꯗꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯌꯥꯝꯕꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯣꯏꯅ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕ ꯅꯃꯥꯅ ꯂꯣꯏꯅ ꯊꯣꯡꯉꯤ ꯆꯐꯨꯁꯤ ꯆꯦꯛ ꯑꯃꯅ ꯊꯥꯡꯗꯕ ꯉꯝꯗꯦ ꯐꯤ ꯄꯥꯔ ꯊꯥꯡꯊꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯠꯅꯔꯛꯑꯦ ꯃꯣꯏꯅ ꯗꯈꯤꯅꯥꯒꯤ ꯃꯇꯥꯡ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩ ꯍꯤꯡꯉꯤꯈꯩꯗꯤ ꯁꯨꯝ ꯐ꯭ꯔꯤ ꯑꯣꯏꯁꯤ ꯑꯩ ꯊꯣꯏꯗꯣꯛꯅ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯈꯟꯗꯦ ꯅꯣꯏ ꯈꯛꯇꯪ ꯃꯤ ꯑꯣꯏꯈ꯭ꯔꯒ ꯆꯠꯈꯤꯕ ꯑꯗꯨ ꯈꯛꯇꯪ ꯑꯩꯅ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯗꯣꯛꯄꯁꯤ ꯇꯧꯏ ꯆꯥꯕ ꯀꯣꯟꯅꯗꯕꯁꯦ ꯑꯩ ꯁꯦꯡꯅ ꯍꯥꯏꯒꯦ ꯀꯂꯣꯡꯒꯤ ꯏꯃꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯏ ꯃꯆꯥꯁꯨ 2 ꯊꯝꯃꯤ ꯃꯁꯤ ꯃꯉꯣꯟꯗꯒꯤ ꯐꯧ ꯕꯣꯔꯥ 3-4 ꯂꯧꯔꯒ ꯑꯗꯨꯝ ꯆꯥꯏ ꯃꯃꯩ ꯁꯝꯊꯩ ꯇꯥꯗ ꯀꯔꯤꯒꯤꯅꯣ ꯇꯥꯗ ꯆꯥꯛꯁꯤ ꯆꯥꯈ꯭ꯔꯦꯗ ꯑꯁ ꯏꯕꯨꯡꯉꯣ ꯃꯌꯥꯝꯁꯤ ꯊꯣꯡꯉꯤꯅ ꯊꯥꯛꯏꯅꯦ ꯃꯁꯤꯅ ꯆꯥꯗ ꯌꯥꯗꯗꯅ ꯑꯩ ꯇꯧꯕꯅꯤ ꯇꯧꯔꯛꯑꯦ ꯐꯔꯦ ꯇꯥꯔ ꯃꯥꯏ ꯃꯆꯥꯁꯨ ꯑꯗꯨꯝ ꯄꯨꯁꯜꯂ ꯊꯝꯃꯤ ꯑꯃꯁꯨ ꯑꯩꯅ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯍꯣꯠꯅꯔꯛꯄꯁꯤꯗ ꯑꯉꯥꯡ ꯈꯔꯅ ꯃꯇꯝꯒꯤ ꯆꯠꯅꯕꯤꯁꯦ ꯇꯧꯔꯛꯑꯦ ꯆꯍꯤ ꯑꯃꯒꯤ ꯆꯥꯛ ꯆꯥꯅꯁꯤ ꯑꯩꯈꯣই ꯍꯣꯠꯅꯁꯤ ꯑꯣꯖꯥꯒꯤꯗꯃꯛꯇ ꯑꯣꯖꯥꯅ ꯌꯥꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯂꯤꯁꯤꯡꯗ ꯈꯥꯏꯔꯒꯁꯨ ꯆꯥꯝꯗ ꯈꯥꯏꯔꯁꯨ ꯑꯣꯖꯥꯒꯤ ꯗꯈꯤꯅꯥ ꯈꯔ ꯇꯧꯁꯦꯅ ꯆꯍꯤ 10ꯃꯨꯛꯇꯤ ꯁꯨꯖꯜꯂꯦ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯃꯣꯏꯅ ꯆꯥꯛ ꯆꯥꯅꯔꯒ ꯇꯧꯁꯦ ꯑꯩ ꯊꯣꯛꯑꯣ ꯅꯃꯥ ꯂꯩꯈꯤꯗꯕꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯐꯤꯔꯣꯜꯁꯨ ꯂꯣꯏꯗ꯭ꯔꯤ ꯐꯤꯔꯣꯜ ꯂꯣꯏꯔꯒ ꯅꯣꯡꯃꯩ ꯇꯝꯅ ꯊꯧꯔꯁꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝꯁꯤ ꯇꯧꯏ ꯑꯗꯨꯅ ꯃꯁꯤ ꯀꯜꯆꯔꯁꯤꯗ ꯑꯩꯅ ꯄꯥꯝꯖꯕꯁꯤ ꯌꯥꯝ ꯍꯦꯟꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯧꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯦꯅꯦꯖꯔ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯀꯔꯤ ꯃꯃꯤꯡ ꯙꯔꯃꯗꯥꯁ ꯍꯥꯏꯕ꯭ꯔꯥ ꯑꯩꯒ ꯙꯔꯃꯗꯥꯁꯅ ꯑꯗꯨꯝ ꯃꯣꯏ ꯅꯍꯥꯟꯁꯨ ꯎꯅꯔꯨꯏ ꯃꯥꯒꯤ ꯌꯥꯒ ꯆꯠꯂꯒ ꯁꯨꯝ ꯑꯣꯖꯥ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯛꯄꯗ ꯑꯣꯖꯥꯒꯤꯗ ꯑꯗꯨم ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯑꯅ ꯇꯧꯗꯅ ꯃꯌꯥꯝꯁꯤꯅ ꯀꯅꯥꯒꯨꯝꯕ ꯏꯕꯣꯝꯆꯥꯅ ꯁꯩꯗꯕꯥꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯃ ꯂꯧꯕ ꯃꯄꯥꯟ ꯂꯝ ꯆꯠꯄꯒꯤ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯃꯤꯁꯤ ꯁꯨꯕ ꯉꯝꯗ꯭ꯔꯗꯤ ꯑꯩꯉꯣꯟꯗꯒꯤ 4 ꯅꯠꯇ꯭ꯔꯒ 5-6 ꯑꯩꯅ ꯑꯗꯨꯝ ꯊꯥꯖꯔꯤ ꯑꯗꯩ ꯏꯁꯥꯒꯤ ꯂꯥꯛꯑꯒꯅ ꯏꯁꯥꯅ ꯑꯉꯥꯡ ꯃꯌꯥꯝꯁꯤ ꯄꯨꯔꯒ ꯆꯠꯄ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯍꯣꯠꯅꯖꯔꯤ
ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤꯡ ꯇꯥꯖꯕ ꯃꯇꯝꯗ ꯑꯣꯖꯥꯅ ꯍꯧꯗꯣꯛꯄꯤꯔꯛꯄ ꯃꯇꯝꯗ ꯏꯁꯥꯒꯤ ꯂꯧ ꯐꯥꯎꯕꯗ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯆꯥꯊꯣꯛ ꯑꯩꯈꯣꯏ ꯐꯧ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯁꯥ ꯈꯛꯇꯪ ꯆꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯆꯍꯤ ꯆꯨꯞꯄ ꯑꯣꯜꯂ ꯆꯥꯔꯛꯄ ꯃꯇꯝꯗ ꯂꯣꯏꯕ ꯉꯝꯃꯣꯏꯗꯣꯏꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯗꯅ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯎꯕꯤꯔꯀꯥꯟꯗ ꯑꯣꯖꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯐꯧꯁꯦ ꯀꯣꯟꯅꯗꯅ ꯑꯃꯨꯛ ꯑꯇꯣꯞꯄꯗꯒꯤ ꯑꯃꯨꯛ ꯃꯔꯤ ꯁꯝꯊꯔꯒ ꯆꯥꯃꯤꯟꯅꯕꯒꯤ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯣꯖꯥ ꯇꯥꯖꯕ ꯃꯇꯝꯗ ꯑꯗꯨꯒ ꯑꯣꯖꯥ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯨꯡ ꯌꯩꯕꯒꯤ ꯂꯝꯁꯤꯗ ꯃꯌꯥꯝꯅ ꯑꯣꯖꯥ ꯕꯣꯀꯨꯟ ꯍꯥꯏꯗꯅ ꯈꯪꯕꯤꯔꯤꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯌꯩꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯅ ꯁꯛꯈꯪꯕꯤꯗꯅ ꯑꯣꯖꯥꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯊꯨꯝꯒꯗꯤ ꯄꯤꯕꯤꯔꯛꯄ ꯂꯩꯕ꯭ꯔꯥ ꯑꯣꯖꯥ ꯀꯩ ꯃꯅꯥ ꯃꯊꯨꯝꯒꯗꯤ ꯄꯤꯕꯤꯔꯛꯑꯦ ꯀꯩ ꯐꯪꯕꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯑꯣꯖꯥ ꯊꯝꯕꯤꯌꯨ ꯃꯁꯤ ꯃꯅꯥ ꯐꯪꯕꯁꯤ ꯑꯝꯕꯦꯗꯀꯔ ꯑꯦꯋꯥꯔꯗ ꯃꯁꯤꯃ ꯑꯁꯤꯒꯤ ꯁꯣꯛ ꯇꯥꯔꯤꯛꯁꯦ ꯍꯣꯏ ꯑꯩꯅꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯍꯩꯍꯧꯗ꯭रे ꯑꯩꯅ ꯐꯖ ꯑꯗꯨ ꯀꯩꯅꯣꯗꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯗꯤ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯗ꯭रे ꯍꯣꯏ ꯌꯥꯎꯒꯅꯤ ꯑꯗꯨꯃ ꯐꯪꯈ꯭ꯔꯦ ꯍꯣꯏ ꯑꯗꯒꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤ ꯍꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯩꯈꯣꯏꯅ ꯈꯪꯖꯗ꯭ꯔꯦ ꯅꯦꯁꯀꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯌꯨꯅꯦꯁꯀꯣ ꯑꯩꯈꯣꯏꯒꯤ ꯁꯪꯒꯤꯇꯣꯟꯁꯤ ꯃꯣꯏꯅ ꯂꯧꯁꯟꯕ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯂꯧꯁꯜꯂꯦ ꯍꯥꯏꯅ ꯇꯧꯗꯅ ꯏꯕꯣꯕꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯗ ꯃꯥꯅ ꯑꯗꯨꯝ ꯄꯤꯕꯤꯔꯦ ꯍꯣꯏ ꯑꯗꯒꯤ ꯑꯃꯨꯛ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯅ ꯄꯤꯕꯗꯨꯗ ꯀꯔꯥꯝ ꯁꯥꯝꯅ ꯑꯃꯨꯛ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯥꯁꯤ ꯑꯗꯒꯤ ꯂꯝꯗ ꯄꯤꯔꯛꯄ ꯑꯗꯨꯒꯗꯨꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯤꯒꯨꯝꯕꯁꯤ ꯈꯔ ꯑꯗꯨꯝ ꯐꯪꯉꯦꯕꯀꯣ ꯍꯣꯏ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯍꯦꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯋꯥꯅ ꯆꯪꯁꯤꯟꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯈꯣꯡꯊꯥꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯁꯛꯈꯪꯕꯤꯗꯅ ꯃꯅꯥ ꯃꯊꯨꯝꯒ ꯄꯤꯔꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯕ ꯌꯥꯕ꯭ꯔꯣ ꯑꯣꯖꯥ ꯍꯣꯏ ꯅꯨꯡꯉꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨ ꯇꯥꯔꯦ ꯍꯧꯖꯤꯛ ꯁꯦꯡꯈꯦꯟ ꯑꯩ ꯃꯥꯡꯒꯣꯟꯗ ꯊꯦꯠꯂ ꯊꯝꯃꯤ ꯑꯩꯅ ꯑꯗꯨ ꯌꯦꯡꯉꯒ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕꯀꯣ ꯁꯨꯝ ꯇꯧꯖꯕꯗꯣ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯋꯥꯍꯩꯁꯤꯗꯤ ꯑꯗꯣ ꯏꯇꯣꯝꯗꯁꯨ ꯏꯀꯥꯏꯖꯩ ꯑꯃꯨꯛꯁꯨ ꯑꯗꯨꯅ ꯑꯣꯖꯥ ꯍꯣꯏ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯊꯥꯖꯕ ꯃꯇꯝꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯣꯖꯥꯅ ꯄꯨꯊꯣꯛꯄꯤꯈ꯭ꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯗꯦꯕ ꯀꯔꯃ ꯆꯠꯄ ꯃꯇꯝꯗ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗꯒ ꯑꯩꯈꯣꯏꯒꯤ ꯄꯨꯡꯒ ꯌꯩꯗꯅ ꯂꯩꯔꯝꯕꯁꯦ ꯑꯣꯖꯥꯒꯤ ꯊꯃꯣꯏꯅ ꯀꯔꯤ ꯐꯥꯎꯏ ꯑꯣꯖꯥ ꯅꯨꯡꯉꯥꯏꯕꯤꯕ꯭ꯔꯥ ꯃꯁꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯑꯣꯖꯥꯒꯤ ꯈꯨꯠꯇꯒꯤ ꯊꯣꯛꯈꯤꯕ ꯁꯥꯇ꯭ꯔꯅꯤ ꯈꯟꯕ ꯃꯇꯝꯗ ꯍꯥꯏꯕꯤꯌꯨ ꯃꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯔꯥꯙ ꯑꯃꯗ ꯂꯨꯍꯣꯡꯐꯝꯗ ꯄꯨꯡ ꯌꯩꯔꯝꯕ ꯃꯣꯏꯅ ꯍꯦꯛ ꯌꯩꯒꯗꯕ ꯇꯥꯏꯃꯤꯡ ꯍꯦꯜꯂꯨꯗ꯭ꯔꯤꯐꯥꯎ ꯑꯩ ꯍꯧꯒꯠꯇ꯭ꯔꯦ ꯍꯔꯥꯎꯕꯒꯤ ꯆꯥꯡꯁꯦ ꯍꯔꯥꯎꯕꯗꯩ ꯍꯦꯟꯃꯟꯅ ꯀꯔꯤ ꯑꯀꯥꯏꯕ ꯌꯧꯔꯛꯀꯅꯤ ꯚꯥꯕꯣꯛꯅ ꯀꯔꯤ ꯉꯥꯡꯅꯔꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯏ ꯍꯥꯏꯕꯁꯦ ꯁꯤꯅꯤ ꯑꯩꯅ ꯆꯠꯇ꯭ꯔꯦ ꯑꯩꯅ ꯏꯟꯇꯔꯦꯁ ꯇꯧꯖꯕꯁꯦ ꯂꯝꯊꯥꯝ ꯆꯠꯂꯨꯔꯦ ꯅꯣꯏ ꯉꯔꯥꯡ ꯂꯨꯍꯣꯡꯕ ꯌꯩꯕ ꯀꯝꯗꯧꯏ ꯑꯉꯥꯡꯅꯤꯅꯀꯣ ꯑꯁ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯁꯦꯜ ꯑꯗꯨ ꯇꯥꯔꯦ ꯁꯦꯜ ꯅꯠꯇꯦꯅꯤ ꯂꯨꯄꯥ 10,000 ꯊꯥꯔꯛꯄꯗꯣ ꯑꯩ ꯍꯔꯥꯎꯗꯦꯕ ꯃꯤꯅ ꯅꯣꯏꯗꯒꯤ ꯅꯝꯕꯔ ꯂꯧꯍꯧꯕ꯭ꯔꯥꯕ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯝꯕꯔꯗꯨ ꯏꯆꯥ ꯅꯨꯡꯁꯤꯅꯦ ꯂꯧꯍꯧꯕ ꯌꯥꯎꯕ꯭ꯔꯥ ꯑꯣꯖꯥ ꯃꯣꯏ ꯑꯃꯅꯤ ꯂꯧꯍꯧꯏ ꯚꯦꯁ ꯑꯗꯨꯗꯤ ꯅꯣꯏ ꯁꯦꯟꯒꯤ ꯅꯠꯇꯦ ꯁꯦꯟꯗꯤ ꯃꯁꯥꯅ ꯇꯥꯔꯕꯅꯤ ꯁꯣꯏꯗꯅ ꯐꯪꯒꯗꯧꯕ ꯂꯨꯄꯥ 10ꯗ ꯑꯣꯏꯔꯁꯨ 1,000ꯗ ꯑꯣꯏꯔꯁꯨ ꯐꯪꯒꯗꯕꯅꯤ ꯑꯗꯨ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯈꯜꯂꯤꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯆꯪꯉꯛꯑꯒ ꯀꯔꯤ ꯂꯝꯗꯩꯅꯣ ꯅꯪ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔꯗꯣ ꯄꯤꯔꯝꯃꯣ ꯂꯧꯍꯧꯔꯤꯗꯣ ꯑꯗꯨ ꯈ꯭ꯋꯥꯏ ꯕꯦꯁꯅꯤ ꯃꯔꯨ ꯑꯣꯏꯅ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔꯁꯦ ꯂꯧꯍꯧꯔꯒꯗꯤ ꯃꯊꯪꯒꯤ ꯑꯃꯨꯛ ꯆꯥꯟꯁꯇꯣ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅꯤꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯏ ꯑꯉꯥꯡꯁꯤꯡꯁꯤ ꯌꯥꯎꯗꯕꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯅꯣꯏ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯅꯆꯤꯟ ꯅꯅꯥꯎ ꯖꯦꯝꯁꯀ ꯅꯣꯏ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯀꯣ ꯇꯥꯕꯗ ꯅꯨꯡꯁꯤꯗꯕ ꯈꯔꯅ ꯌꯩꯊꯦꯛꯀꯗꯧꯕ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯩ ꯃꯁꯤꯃꯇꯪ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯖꯦꯝꯁꯅ ꯁꯥꯎꯗꯦ ꯅꯪꯅ ꯁꯥꯎꯗꯦ ꯑꯩꯅ ꯁꯥꯎꯗꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯤꯅ ꯀꯜꯂꯛꯇ꯭ꯔꯒꯗꯤ ꯊꯕꯛꯁꯤ ꯑꯣꯏꯗ꯭ꯔꯦꯕ ꯀꯜꯂꯛꯂꯛꯏꯕꯁꯦ ꯑꯩꯕꯨ ꯐꯠꯇꯦꯅ ꯇꯧꯔꯛꯏꯕꯁꯦ ꯅꯍꯥꯟꯈꯩꯗꯤ ꯑꯩ ꯐꯠꯇꯦ ꯍꯥꯏꯕꯤꯔꯝꯗꯦꯕ ꯍꯧꯖꯤꯛꯁꯤ ꯌꯧꯅ ꯇꯧꯈꯠꯂꯛꯑꯒ ꯑꯩꯕꯨ ꯌꯩꯊꯦꯛꯀꯗꯧꯒꯤ ꯐꯠꯇꯦꯅ ꯍꯥꯏꯔꯛꯏꯕꯁꯤ ꯑꯩ ꯍꯔꯥꯎꯒꯗꯕꯅꯦꯕ ꯆꯨꯝꯃꯦ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯆꯞ ꯃꯥꯟꯅꯩ ꯑꯣꯖꯥ ꯑꯩꯒꯀꯣ ꯅꯆꯥꯒꯨꯝꯕꯅꯤ ꯅꯁꯨꯒꯨꯝꯕꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯦꯡꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛ ꯑꯃꯗ ꯍꯦꯛ ꯌꯦꯡꯁꯤꯟꯕꯤꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯌꯦꯡꯁꯤꯟꯕꯤꯌꯣꯅ ꯂꯩꯔꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯦꯛ ꯌꯦꯡꯁꯤꯜꯂꯤꯉꯩ ꯑꯩꯈꯣꯏꯒꯤ ꯑꯐꯕꯔꯣꯝꯗ ꯃꯥꯏꯌꯣꯟꯁꯦ ꯂꯣꯏ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ나 ꯂꯣꯏꯅꯃꯛ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯦꯡꯁꯤꯟꯕꯤꯔꯧ ꯑꯆꯨꯝꯕ ꯈꯨꯗꯤꯡꯃꯛ ꯈꯪꯃꯤꯟꯅꯁꯤ ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛ ꯆꯨꯝꯊꯣꯛꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯄꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯑꯔꯥꯟꯕ ꯂꯩꯔꯝꯃꯒꯁꯨ ꯃꯗꯨ ꯆꯨꯝꯊꯣꯛꯅꯕ ꯇꯥꯟꯖꯥ ꯑꯃꯈꯛ ꯄꯤꯕꯤꯕꯁꯦ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅꯦ ꯑꯣꯖꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯦꯀꯣ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ
아도나 이만하고 언갈로 마타로서 이만하고 신앙아시 아이는 강다고 볼럼 부르번세요. 아이는 사오던 것 같아요. quite bees네요. 아이 시라고 보자 아마다 나트라가 안 아마다 낭만의 얘기 분도 강브라 항두어도 해행 되나거든. 만도고 마담니다 만은 또기 분도 아이는 예로 미기만 동담가 아이는 또그 담을때 또 봐야 낭랑 분은 예. 하게 되면 예래 파래 아이 따오는 담으라브라 아도나도 아이 이까이드래 뭐 티버간바 아무슨 호나버간도 티버간링에 호나버간링에 이사기 강다버싱 헤나 강거도이니 거기 오자구로 하이바 마tamda 오자 거기 생활도 오자부 아무부 어서 건 하나 영탑의 와폼나 쳤대고 자이 파남 야마가수 자이 야미바 미도나 강다바 거기 하고락바 안강싱신나 헤나 강버수도 야오리니 아도나 자이 야마 yanda바 티드나 마시데 거기 아강버싱신나 오자니 하이타레 무엄마시 생나 포방가우기 앙아암마 아이네 소라 분기 잠가도기 토반다니 가우디 하우지파 아이 분치기 아이나 가우로더번 마나 분로라미 예예 앙양 따라 군대 비슷한 많이 예쁜 거 아이 바디 아이 잔돈 텔레 아이나 뭐젠러 보자 땅 담비버 낭 얘기 붕도 안간 매함도 파더니 그 담비요 하이 아이 파디 하이디 담비요 너희 매함도 생살로 담발래 많은 담만 아주 파들 좀 파들라가 뭐 과기 왕케이더 봐서 뭐 풍계요 낙바니 그래서 좀 자나 sakba wala lakpati hatpa mani borge na haron sure ai gi lamba si hiro ki anga ngat kong tang bam le ma gi he kan ai na ro den kong si ang ong le ba ai na masi ba sop si ye zero ya ba si sing khang dan ha ra ba ni la khuram dan ha ra ye he cái gọi giá nung xì jaba mày làm đó aduna da ma da no khuram na sale kar ma da ge bu ngo ban sop si ai na trai tau no nga ye ai kok si mai nga ni se bera tau ba yen ge tau da ga ye ja khala ge ye ge ma da ga ho le ma kong chat dal le ye ri tau ya ye to do no ngo tau ti tau ka ni da ngo我在东山呢，除了被谁谁，哎，你爬的不弄都快，要快点不你谁谁不养都也，那那谁也没查个在的也身边下地方，谁谁种不啦，种不啦，害不啦，谁个不弄这个，安尼是咋那这个的不弄去，咋的在也不的呀，呀那个说，谁谁个咋那的不还不嘞？或者给谁谁个咋那么谁样我在东山除了不能的，别说的也好个了也，弄不过来也。masih man burgi saya siapa pun hebat, oh ini thal le, aduh ini matam jadi hebat sudah, hoi, napan malah ni, yang kaya japi jam japi sini atau orang orang thab ni, wang kaya thaban ni bom sa, nungkang koi bom sa, kang ni mah orang mana kat seban ni, mah dia ada kau tinggal di sana pun londo, hoi, aduh kah, bagaimana tahu tu nama yang sini, aduh ini pun londo, hai bi angan dia lewat hai ini. Nung alaga mana bakso nung alaga ayon da pokon torin gawar. Tada karang tada ni ebiro ampulung du aino recording tau ni ngasi tungkam jai geli. Asmadu punglo ni yero da bhalo se wa lao bune. Sumana kana ba si ko bu. Yang na wa ni ga na nang ni na wa lo di si hai ro da ni. Nang na phau punglo en pha de en pha punglo pha de ai na ma ai de si ai me hele ha bi se. Sat pai ade. Adana ba si ai di cancer da ngau ba ni huji noi gi ma tang ni sei ma kan to ga stage sei bi che ai chat li sa sing su sau di ai ya pam ba khong rau ma ri ma ha se chat ga ya to ga dum chat na ji sei ta ban tam da ngo khang ba di noi ne na khang ge sikum ba gi ma ram si adu bo khang ga su ai na hai ning bam tang dai hai bi yakhoi pungsiда yakhoi da tawrisi nipana secha ma bakata la so pai dor ba pung manau si sken si khan sawan kan he ba ada ge mo nupi na sama ba sudane ba pikan kan he ba nupi gi sken si manau si ka sana na ba ada yana som khan ba da anta
여건어부디 강제대에 뭐나 가는 도로 뭐야 해. 뭐이 악한 것수 말음을 여름 봐야 해. 악한 사업에서 났대. 누비게는 사버지다. 뭐이 뮤직시나 가랑가랑 동서는 비승식이 그 콘질 핫바. 콘지엔지 하트는 마약마 손자 있는 다는지 다 거풍다봐. 점에 점에자. 아들에게 뭐 거리. 건지 위아리. 상래 보겐자. 마약 그 생각다. 마기는 킨비로 예비로 다. 누비는 살고 못 담는 시ken지 가장 참 잘나가. 여건은 다니니 마약 또 다니고. 지금 뭐지 여기 산나비제. 거기 뭐기수 뭐기 라인이나 여건은 강렬 하이저버디 났대. 아주 맛이 오자나 강제리바 카르나 아담마양다 좀 세션 tawjabani 많이 오자 누가이제 아두가 뭐 오자기 거기 오자세 호직세 거기 세나 하절 마tamda 아한수 오실락레고 아한수 오실락레 하이드나 타박 더럼 호직 레피바 나테 콜라키 레카이 오자부 ඛangbiba nungsijabasin 오자기 thogolchedamak hoji phawbada mena dumak phanga laksari aduga oja 거기 오자나 뭐 항지 거기 나하 오링이 마tamda 거기 영영 라우는 오자가 바브 람바세 마야나 콰이다기 해나 파나바 팜나바 람바세 오자기 람바세 카나네나 페당 탐비가도나 민 캄비르가 페당 탐비야바 호이 마시 마tam기 미기 와리달레 아이기 람바시 레기테 하이롱다기 타옹아 파이 왕긴게 아디 삼파이 공차이다기 캄바 파이 랑미도 랑강국 이득이 템바 파이 수마나 파라가 마tam khram charang pa ki bom cha dra ma mu pai sman da ro ga sum pa re ai di lam ba sap sa bi ai na ma si hai ba di ai le te ai di compare ta lo la ko changdam na barom da o na taw ro ga ad ma taw ro lai aduna to do na ai gi lam ba si hai ba du yang le rak tre hoi adugo ja hojikse oja se ko gi matam koina sangna ko gi mandop mayai da mayang gi thogol to ber loba adugum loba oja ni adugo mamangi matam da haiba tai ko gi hojikan se sengna hajar matam da sandaki chahi kahani chahi ahum mari haigadra ko sigi mamang dagi asidagi ko gi chanaba hogolak leba ko gi bhabuk mamai ta ba na tori se ko gi sen yen madar rol thori yen base sigi maong siga adagi sigi mamang da haida ko gi chahi mari magi mamang da pabung ani yer ko matam da da ko sum yeng jer ko matam da ko sum thengna jaba khara da haitare ko bhabuk mamai ta bagi kanje handi to naramdi tawde adu hojikse bhabuk mamai kana tanarakpagi moong khak oibasida pabungi mota mo khoina bhabuk mamai ta basi ko gi chummi hana khanbran ta chumdi hana khanbra pabungi mo sam tang lojawge sigi matang wo ma si chummi chumde ani mak si nana ta ba ngaro chummi ya bidi yakona matam duda luhong bagi sei hore si sorat gi sei hore si babu om taliti mai gi sari chamra ta hai mari sida babong mari sida pambiu hadda pambini ngali thani sei thengna ho hoi adu ji ti sen du thar baninda sen gi belu sin ko babong si pai hele sei ngana ho bi simakani ko adagi masi torumde sungtong tongde adagi pala tara lepi kul lepi pumye bani sejapa duhar kumbangi ba sigakta chen thai bi thai thobuna ahambagi duma tharami pala kulle pasu tara le pasu akon be du ko tawi abata thanaram de pala bhau thati ado kanabase ujiki sei hobaki bhabong yamba siumba adagi habi yamba duna mayam da prachad wareba awabagi khalorgati sumde nuaite yengbada sen apai ba kharabu de dum thagrani ko kana ma MLA mantrina tawram ma thabuk to yakon tam mane adu de mo ge ko lambang the adu thar su yai thadri su yai adu to do no adu thadra ga su sangalit ba tare uji adagi nang am changra ga ai chang hodra ga su ngai ta ba ma su bo de masi summi haiba sumde haiba si aina ko gi chumba ozana ko gi chummi na khaliba mayam do chumde na khali mayam sig anigi arum ayang ai tare chummi haiba na yam dori brada tagana lali haibna ko gi yam dori si am tang khangja masi sumde haiba na prada do wasalak pase hoi masi na sumde haiba sina khara kan tong ni ngamde na ga di manu bhabo yam bagi yam da bagi hau ba hu da bu tong han tham khra ko thobu na khar kat ya ba ka chara ga imphal om da tawi ise hau ni ngai babu amata phamde
바복 밤들이 호비야 되면 꼰대기 니 양케비 훔부비 쌈비 서훔보비 살래 거기 애를 그 밤이 바복 때리니 반지 꼰대 니 수만에 동네는 뭐지 집 동네들 쟤도 다르거든요. 손대기 까내이 하고 누가 앞으로 자다 와버기 갈도르가디 마시 까는데 라레는 러래 ꯍꯣꯏ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯥꯏꯈꯤꯕꯁꯤꯡꯗꯤ ꯃꯈꯣꯏꯗ ꯑꯋꯥꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯄꯥꯏꯗꯕ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯚꯥꯕꯣꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯏ ꯇꯥꯗꯕꯁꯨ ꯍꯦꯛ ꯌꯥꯗꯕꯒꯤ ꯋꯥꯈꯜꯗ ꯂꯨꯝꯗꯕ ꯉꯁꯥꯏ ꯑꯣꯖꯥꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯔꯩꯕꯒꯤꯗꯤ ꯀꯥꯟꯅꯔꯦ ꯂꯩꯇꯕꯒꯤꯗꯤ ꯑꯋꯥꯕꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯚꯥꯕꯣꯛ ꯃꯃꯥꯏꯗ ꯇꯥꯅꯤꯡꯕ ꯑꯗꯨꯕꯨ ꯄꯩꯁꯥ ꯌꯥꯎꯔꯛꯏꯕ ꯄꯩꯁꯥꯗꯨꯅꯗꯤ ꯀꯣꯟꯅꯗꯕ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯌꯥꯕꯒꯤ ꯊꯕꯛ ꯑꯃꯈꯛꯁꯨ ꯃꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯣꯏ ꯑꯗꯨꯒ ꯇꯧꯕꯗꯤ ꯑꯩꯈꯣꯏꯒꯤ ꯚꯥꯕꯣꯛ ꯃꯃꯥꯏ ꯇꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯐꯝꯃꯤꯕ ꯑꯍꯟꯁꯤꯡ ꯂꯩꯔꯤꯕ ꯆꯥꯡꯁꯦ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯌꯦꯜꯂꯦ ꯍꯥꯏꯕꯁꯦ ꯂꯣꯏ ꯈꯪꯉꯕꯅꯤꯅ ꯑꯍꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯐꯛ ꯑꯃꯒꯤ ꯄꯔꯦꯡꯗ ꯃꯤ 10 ꯆꯪꯒꯗꯕꯁꯦ ꯍꯧꯖꯤꯛꯇꯤ 10 ꯆꯪꯅ ꯏꯟꯅꯔꯒ ꯐꯝꯕ ꯎꯏ ꯃꯁꯤꯒꯤ ꯐꯖꯗꯕꯁꯨ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯌꯥꯝꯅ ꯆꯥꯎꯅ ꯑꯗꯨꯝ ꯎꯖꯩꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡꯁꯤꯗ ꯑꯣꯖꯥ ꯀꯃꯥꯏꯅ ꯇꯧꯏ ꯃꯁꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯗ ꯌꯥꯝ ꯆꯣꯞꯄꯦꯗ ꯌꯥꯝ ꯂꯦꯝꯃꯛꯇ꯭ꯔꯦꯗ ꯐꯖꯗ꯭ꯔꯦꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯃꯣꯠ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯔꯛꯑꯒꯗꯤ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯃꯥꯏꯌꯣꯟ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯕ ꯌꯥꯕ꯭ꯔꯥ ꯃꯥꯏꯌꯣꯟꯁꯦ ꯃꯁꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯀꯣ ꯇꯧꯅꯔꯛꯏꯕꯅꯤꯅ ꯊꯧꯕꯨꯁꯤꯅ ꯃꯥꯒꯤꯗꯤ ꯀꯔꯝꯕꯅꯤ ꯇꯧꯗ ꯌꯥꯗ꯭ꯔꯕꯅꯤ ꯏꯃꯥꯒꯤꯅꯤ ꯏꯄꯥꯒꯤꯅꯤ ꯌꯥꯝ ꯀꯟꯒꯦ ꯀꯠꯂꯨ ꯈꯖꯤꯛꯇꯪ ꯀꯟꯒꯦ ꯀꯠꯂꯨ ꯃꯣꯏ ꯈꯔꯁꯤꯅ ꯉꯝꯖꯕ ꯈꯔ ꯀꯠꯂꯒ ꯑꯗꯨꯝ ꯁꯦꯕꯥ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯚꯥꯕꯣꯛ ꯆꯪꯕꯤꯔꯅꯨ ꯍꯥꯏꯕꯁꯦ ꯃꯁꯤ ꯈ꯭ꯋꯥꯏ ꯕꯦꯁꯅꯤ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯥꯔꯇꯤꯁ ꯍꯥꯏꯒꯗ꯭ꯔꯥ ꯄꯨꯡ ꯌꯩꯔꯤꯕ ꯏꯁꯩꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯁꯦꯟꯒꯤ ꯉꯥꯛꯇ ꯈꯜꯂꯦ ꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯦꯟꯅ ꯊꯥꯔꯤꯁꯤ ꯃꯣꯏꯅ ꯍꯔꯥꯎꯖꯕ ꯈꯖꯤꯛꯇ ꯊꯥꯔꯛꯑꯒ ꯋꯥꯔꯧꯖꯕꯒꯤ ꯍꯥꯞꯍꯟꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩ 이bungo ai wari imtang 하비 빠봉 하비 하이로게 와자이 좀 짜가 와자이 좀 잠만 볼 파우리니 이거에 대해서 났대 라가 텐데기 라이랑 하루와 아마나 하이로게 와자 사할로 특정이 복군 붕게 hen비 어든 시내란바 우치나 진 상내 와자이 상내 아주 상내 마치 여기 버스나 야원 와자나 미시다 상반시 sei 와자서 더와야 sei bunga madunu bitde ye be pung ye edmane am ye thi basanu ba no chen thani le je da ba sagai na tai su taw la re ba dina la re ba gi thau si di bunga mi le thi ne are bi du thani de tha de ai ye tong kan ye bi si yak theng na thi ba da tum cha na sei lo ru pa si da bo sana hai ja bo sana tek chang gi nang ta bo kun ge singa si phu gi do ri ya 마 푸든 아이도 아이들 공점을 나다가 또 못된 밤에 호텔에서 내가 아니 고나 토래 라라라 낭락거라 사해로 사도 태 거리기노 낭가시 푸기들 미신 다니야 레이터 봐 와자 그러고 이문도 나가는 또 나는 붕가 빵야니 얘도 난 ng어브로 난난 푸으로 하더니 그래서 뭐 나라야 기딜라래 이거 와자디만 부르기 톰사니 아이디게 술래다가니 와자이 분할 부분 한분아 타와 야옹나 마사면 수다 누파니 남 손은 비로 이 장난 사르가 가베도 원색해나 하이제르미 눈시비르미 이거 와자 시엔 기라네 시엔 타도도 얘기해야지 타닝에 레이터부터 아두데데 양시 프란 타수 타네 와자 아이는 봉여로 가도 끈이 얘기하게 돼 아두기 다복도니 아이는 덕제로미시 aduga wajan phu ge phu bi wajan phu de ka ning jara thi ai akai beto aduga asi wajana dom da kan to bi beto ai di an do ne khoi bunung si bi na to rom do waja gi di lai ni ya ai bu pan bi ram do ai thawai si tha ge ne ya ona jar mo ne wajan hai bes ai ding si ma phu ge ha be ti noi khang hang ge to ne par kha ni nang ta de gi thamoi jo ne khang ni aduna noi angam ja
ꯅꯪ ꯇꯥꯗꯒꯤ ꯊꯃꯣꯏꯁꯤ ꯆꯦꯟꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯍꯣꯏ ꯑꯣꯖꯥ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯣꯖꯥꯗ ꯑꯩꯈꯣꯏꯒꯤ ꯊꯝꯖꯕ ꯋꯥꯐꯝ ꯍꯥꯏꯔꯒꯗꯤ ꯁꯦꯡꯅ ꯍꯥꯏꯖꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯅꯠꯇ꯭ꯔꯒꯅ ꯄꯨꯡꯒꯤ ꯃꯒꯨꯟꯁꯦ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯃꯌꯥꯝꯗꯨꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯦ ꯑꯗꯨꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯂꯨꯄꯥ 500 ꯄꯤꯔꯒ ꯑꯣꯖꯥꯗ ꯈꯨꯔꯨꯝꯕꯕꯨꯗꯤ ꯂꯨꯄꯥ 5 ꯈꯛꯇꯪ ꯄꯤꯔꯀꯥꯟꯗ ꯏꯁꯩꯗꯨꯒꯤ ꯃꯒꯨꯟ ꯄꯨꯡꯂꯣꯟꯗꯨꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯋꯥꯏ ꯌꯥꯎꯅ ꯂꯨꯄꯥ 5 ꯈꯛꯇꯪ ꯊꯥꯔꯒ ꯈꯨꯔꯨꯝꯕꯒꯤ ꯃꯒꯨꯟꯗꯨꯅ ꯑꯣꯖꯥ ꯍꯦꯜꯂꯦ ꯍꯥꯏꯕꯗꯨꯅꯤ ꯑꯁ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖा ꯑꯩꯈꯣꯏꯅ ꯀꯩꯗꯧꯉꯩꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯇꯝꯕꯤꯔꯝꯂꯤꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯃꯃꯥꯡꯗ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯇꯝꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯁꯦ ꯈꯔ ꯈꯪꯖꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯃꯛ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯌꯥꯎꯔꯁꯨ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯆꯨꯝꯊꯣꯛꯅꯕꯁꯨ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯌꯩꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯗꯥꯔꯛꯄꯒꯤ ꯂꯝꯕꯤꯁꯤꯗ ꯑꯣꯖꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯤꯕ ꯃꯤꯀꯨꯞ ꯀꯗꯤ ꯂꯩꯕ꯭ꯔꯥ ꯑꯣꯖꯥ ꯀꯃꯥꯏꯅ ꯇꯧꯏ ꯃꯁꯤ ꯋꯥꯕꯁꯤ ꯍꯣꯏ ꯋꯥꯕꯕꯨꯗꯤ ꯂꯣꯏ ꯋꯥꯔꯤꯅꯤꯀꯣ ꯄꯨꯡ ꯌꯩꯕꯗ ꯋꯥꯕꯒꯤꯔꯥ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯍꯣꯠꯅꯕꯗ ꯋꯥꯕꯒꯤꯔꯥ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯄꯨꯡ ꯌꯩꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯕ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯋꯥ ꯅꯨꯡꯉꯥꯏꯅꯤꯗꯅ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯋꯥꯈꯤꯕ ꯃꯤꯀꯨꯞ ꯑꯃꯇꯪꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯃꯤꯀꯨꯞ ꯑꯃꯇꯪꯒ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗ ꯄꯥꯎꯗꯝꯕꯤꯔꯝꯃꯣ ꯏꯕꯨꯡꯉꯣ ꯃꯁꯤ ꯍꯣꯏ ꯒꯥꯔꯤꯔꯣꯝꯗ ꯍꯥꯏꯇꯥꯔꯦ ꯃꯍꯧꯁꯥꯗꯤ ꯁꯥꯏꯀꯜ ꯆꯠꯂꯦ ꯁꯥꯏꯀꯜꯁꯤ ꯆꯠꯄꯗ ꯑꯩꯁꯦ ꯃꯤꯡꯗꯤ ꯄꯜꯂꯔꯣꯏ ꯅꯤꯄꯥ ꯑꯃꯈꯛ ꯊꯕꯛ ꯌꯥꯝ ꯆꯥꯎꯅ ꯇꯧꯏ ꯇꯦꯟꯊꯥꯗꯩꯅꯤ ꯑꯩꯅ ꯀꯩꯅꯣꯗ ꯀꯛꯆꯤꯡꯗ ꯆꯦꯔꯥꯀꯣꯔꯣꯝ ꯆꯠꯄ ꯁꯥꯏꯀꯜ ꯉꯥꯛꯇ ꯆꯠꯅꯕꯅꯤꯅ ꯁꯥꯏꯀꯜꯁꯤ ꯑꯩꯅ ꯊꯧꯔꯒ ꯆꯠꯄꯗ ꯂꯧꯁꯤ ꯂꯝꯖꯥꯏꯁꯤꯗ ꯁꯥꯏꯀꯜꯁꯤ ꯄꯝꯆꯔ ꯑꯣꯏꯊꯣꯛꯑꯦ ꯒꯥꯔꯤ ꯑꯃ ꯂꯥꯛꯇꯅ ꯁꯥꯏꯀꯜꯁꯤ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯇꯧꯕꯁꯨ ꯌꯥꯗ꯭ꯔꯦ ꯃꯇꯩ ꯃꯁꯤꯅ ꯃꯥꯟ ꯒꯥꯔꯤ ꯑꯃꯗ ꯑꯩ ꯈꯥꯝꯃꯦ ꯍꯦꯛꯇ ꯇꯤꯡꯊꯣꯛ ꯈꯥꯝꯃꯦ ꯃꯁꯤ ꯁꯣꯔꯥ ꯐꯥꯎꯒꯗꯤ ꯍꯥꯞꯄꯤꯌꯣꯗꯅ ꯍꯥꯞꯍꯜꯂꯦ ꯁꯣꯔꯥꯁꯤꯗ ꯇꯦꯟꯊꯥꯗꯒꯤ ꯅꯨꯄꯥꯁꯤ ꯂꯩꯔꯝꯃꯦ ꯑꯣ ꯉꯁꯥꯏꯒꯤ ꯑꯣꯖꯥꯁꯦ ꯒꯥꯔꯤ ꯌꯥꯗꯅ ꯂꯩꯍꯧꯔꯕ ꯑꯗꯨ ꯂꯩꯍꯧꯔꯕ ꯃꯇꯨꯡꯗ ꯈꯥꯝꯃꯛꯄ ꯃꯇꯝꯗ ꯈꯥꯝꯗꯕꯤꯗ ꯆꯠꯈꯤꯕ ꯅꯨꯄꯥꯁꯦ ꯂꯩꯔꯝꯗꯣꯏꯅꯦꯕ ꯅꯠꯇꯦ ꯄꯥꯡꯒꯟꯗꯨꯗ ꯂꯩꯔꯝꯕ ꯇꯦꯟꯊꯥꯗꯒꯤ ꯅꯨꯄꯥꯁꯦ ꯄꯥꯡꯒꯟꯒꯤ ꯒꯥꯔꯤꯅꯤ ꯃꯥꯟ ꯒꯥꯔꯤꯁꯦ ꯑꯗ ꯊꯝꯃꯦꯔ ꯌꯥꯝꯅ ꯁꯣꯔꯥꯗꯗꯤ ꯁꯣꯏꯗꯅ ꯋꯥꯟꯊꯣꯛ ꯂꯩꯔꯅꯤ ꯁꯤꯗ ꯐꯣꯠꯂꯒꯦꯅ ꯇꯧꯕ ꯀꯥꯟꯗ ꯐꯣꯠꯄ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯅꯪꯒꯤꯁꯦ ꯇꯤꯞꯁꯤꯃ ꯁꯤꯟꯇꯣꯛꯑꯣꯗꯅ ꯍꯥꯏꯕꯅꯤꯗ 이거 그냥 와나 호나리 와나 호나 봐 이지 프리카우스 바 군수나 하번 감대봐 아도 만들어 팁도 뭐 신버다 배차지 그래 와도로 봐 이게 소포를 사지 그래 야도 야더라 아니 다르데 또로 진짜에 바 군묵다 비비로 뭐 하이 나바 그 비게나 이거 배차 안 야도 야버네 나군 그만 빠네 타고 그 장도리네 파라파라 안 야도 야 ai bằng làm gì thế ta ai hồi đêm nghe được bao là cái ta suốt là bị đâm gãy vừa thay bị thắp ra anh thấy bằng anh đúng đấy thì cái gì hay kiểu năng cái yêu của tôi thầm mà mua ai cái thằng đi ba ta ra con đi ai phụ khẩu thì hấp cái gì ai đúng ngay thì yêu đi tôi ya ba ta làm thằng thầm chơi làm gì này vậy năng hala cái bị đâm phụ đồng gia cái thằng hay hiện đã xuất lão anh hay ai nó ba đúng ngay sự bảo khẩu tiền ಅದನ್ನ ಸುಮಾರು ನಾವು ಖುದ್ದು ಅದವ ಕೈ ಮಂತವಿ ಅದಕ್ಕೆ ಅಮು ಸನಾತೋಂಬ ಕ್ವಾಗಿದೆ ಹಲ್ಲೆ ಹಿಡಿವ ಐಗಿ ಸೆಬೋ ಅನ್ಜಿಗ ಉಚಿವಾದನ್ ಸೋರಾನ್ ಸರಿ ಅದನ್ನ ಓಗಾಯಿಸಿದ ಗಾಡಿ ದಿ ಮೈ ಗಾಡಿ ಮಚ್ಚಾ ಪರೋಪನೆ ಗಾಡಿ ಮಚ್ಚಾ ಜಿ ಯಾದ ನೋ ಓಗಾಯಿ ಸೆಂಬಸಿ ಸೋರಾಲ ಹೋಗ್ಬಿಗಿ ಟೈಮಿಂಗ್ ದಿ ಹುಸಲಾಬ ಮೈ ಸಿರೆ ಖೊಂಜಿ ಖನ್ನರೆ ಕಾಮೈ ದೋಸಿ ಖಂದಿದ ಜಾನ ಹಂದಿನ ಗಾಡಿ ನೋ ಕನ್ನೋ ಜಾನ ಫನ್ನ ಬತೋಬಿರೋ 다우리 아데 약시 바로 상처를 빠모는다는 아두가데 아이가 라지 봉예베기 이문고제르메 아데나 이가 예 무엇고 담가지 돌나 이가 아이가기 상가요 아이디 아이 누가 잘해 하면 우지 간도 도래 바로 다 도래 이 우지와는 소라 tet게 도거는 가리지 야되나 앙암을 안메데 아도 아이가나 사이클 아니 갔다 간도 도비드라데 가만 도네나 야니 이나오기 동태 요는 저기 사이클이 붙어라가 비기바 아도나 아데 소라다 호기 타이밍이 소이나 더부스나 하나 호래 에나 마시 더비노 양코동 자도 그렇다 호래 가리지 오갈 파이다 시험들 간다 오갈 거리
ไว้คงไม่ไกลกี่กันเทียมภาษาตัวอันนั้นเชื่อมันแล้วได้อันนั้นมาสิวารุบิโนอยากคุยกี่อันทุ่งชาตินะอุตส่าห์เอาแต่นุ่งทุ่งจำนวนที่ยาวอันเท่าไรได้บ้าบ้าเขาเนี่ยมาต้องเสียดูสิข้าตั้งเทียมไปเสียอันละมันย้ำเศร้าหน้าเรื่องนะอันนั้นมาตั้งกับคนลงที่ว่าใครยาวเนี่ยแต่นี่ทั่วโลกไปยาวเนี่ยဟိုဟဲ့ရမနငါစရဲကိုကြီးအဇာနာကိုကြီးအနေငါစကြီး second ပခိုင်ဂီဒနာကိုကြီးအစာကြီးဟဲ့အနောက်တလေပြီးပါမြို့ရတဲ့ပိစာလပါကွန်ဒန်ပြပြရမောဟိုင်ဘမတန်ဒါကိုကြီးပြပြရမ်ဒဘမခိုင်ရောက်တဲ့နခလာကန်စခိဘမဟာတနဒီအဇာကြီးတဝိမခန်းဒကန်ဆွန်ဒကိုကြီးကိစုထုံနဒဘာအတော့ပါဂျဂမ်ဒလေဘမြို့ second ဆမ်ဘာမခနောအဇာကြီးတဝိမတောက်ပြီးတယ်အဒုကြီးခဲနဘဆောဇာယမ်နလေအဒနာနငါစီအဇာငါစကြီးကိုကြီးအဇာနာစီလဘမီကုခရကိုက်ထုတ်ပြတဲ့ငါစကြီးထော်မစတိုင်ကိုကြီးမိုက်ကိဒါဝဖုံကယမ်ရုံဖုံဒုပြရမေအဒုကအဇာခွေကြီးခွိုက်တကြီးရိုးလေးဘဝဟန်ဟိုင်ဂျဘတိုင်ဟောဂျီဖောဝဒါခွေကြီးဟောဂျီကန်ဒီနာဟာစင်အစီဒါအဇာကြီးမိုက်ကိဒကြီးကရီကရီဝဖမ်ဂဒီမခွိုက်ဒါဖုံဒုပင်းဘလိခွေနဟိုင်ဂျဘဒီထောဂလွန်ဘေဖာရီမတန်ဒကောအစီစကြီးမတန်ဒဟောလီဘနာဟာစင်စီဒါအဇာနာကရီကရီဟိုင်ဘင်းဘမခွိုက်ဒါတမ်ဘင်းဘဖမ်လေရဂဒဟပတန်တမ်ဘီဘုမောယခွေကြီးစီကြီးဝါရီချေဟိုင်နင်းရမဟိုင်နင်းအဒုဘူยคุยสิว่าเราบิรุอิตราให้บกี้แกนวมเลยกอดดันมากี้คุยกอดดันมาจิตาสังกิตันสิปุ่นมันก็ทากันอะไรเนี่ยเขาเอามาเอามังนาสังกิตโตเราเขาเล่อะไรเนี่ยสิเอาหน้าท่าจะไปทำบิริเป็นสิดากันอะไรมังฮัลลีเขาได้บางงานจริงๆนะมังฮัลลีมังฮัลลีบางมารมสิการิโนอันกันลำจริงก็มังฮัลลีปะสังกิตโตสิคุยน่ะจะฮิตารานี่ถอยด้าลายมิงเหล่าเด้โมจีเป็นกุลีเด้อเกิดอีดิแค่เต้าบ้าบราดิแค่กุรุกันเต้าบุตรอันนู้นเต้าอันนู้นเต้าเด้กันนี่ก็มีมันซาทันทีงับพรุ่งจัดดีเชียงหาดตั้งงาดเย็นอดูว่าดาฮับจับกันนี่มีมันเต้าไม่ยากเลยอันจริงเต้าเมื่อกี้ตั้งแต่ชีวงชาติสิเด้อว่าสิยูทาก็ปุ่มเยอะบัดยูทาก็ใช้ชาบัดแต่ยังมั่งฉันเลยกันเจอสิเด็กก็อยากคุยกับชกเจ้าของกระบวนการสังเกตตนสิเด็กมั่งอะไรนี่อันนี้อามุกมาสักมามิงปันเรื่องก็ชัวอภาวะยาวเลยหลายนะท่าบะอภาวะนี่มวยสิวสิดูเมียละมาปุ่งยามยี่แบบมาโตกุตามาปานทุกันนี่ทุกครั้งที่กัดมาท่าสังเกตลากสังเกตตนสิเด็กมวยเนี่ยต้องนิ่งจะโตดิมาสิอิมิสินอูรกันนี่อดหาดูก็ช่วยคุยได้อังเอาบุตรท้องเขาก็หาอะไรตัวมันตัวฉันน่ะบีขังแต่ว่ามันท่าแรงฉันน่ะบีโวยโดริบรามังเงินก็โดริบราฉันน่ะบีดีนะเทมังเงินแบบทุลปันนี่นัดสังเกตตอนเช่นน้องมันตระกันน้องมันที่มังก็โดริบปรำเด็กอะไรกินน้องคนเลยจะว่าจะวริบาเด็กอามาดามาตัวจะวริสนะเชียงละหาอะไรกันอดุกุมาดูปามมาตัวนะมาซาเสียบุตรนะอดุปุระก็ดีโมนุชหาเราเนี่ยว่าจานี่ยานะบุรุษนี่ยานะบ้านยามสตอเลยมาสิกิมารมสิดีสิเดนอาเตะกันกุมบะพังชลมาท่าไอ้จัลละไอ้ไอ้กินเชงนะมังมังดิมังกันนี่อันนั้นอุซิไอ้นั่นตั้งบีดีว่าอิสระเสพงชีไอ้ยามบัทังเตะทักบังคดีเอาเลยไอ้นี่ให้แบบกันกินว่าโน้ยมันสิตอนี่สิกันมาตัวกันกันนั่นตัวกันตัวกันนั่งเป่าไทยกันมาตัวตองเตะตองเตะอะไรไอ้ขังไอ้โน่นนั่นโน่นกี่สัลลิบัตรจะไอ้โน่นเป่าชิลเอาดีบันนี่ขังดีบันนี่โน่นน่ะอาดะปุ่งยามเอ๋ไม่ยามมันสัลลักไอ้น่ะการิมันนู่นด่าตัวมินน่ะโน่นไม่ยามสิกัมพิอาร์ตัวเดินยันเนี่ยเราก็มาทำสิละอิสระจริงที่น่ะโนปีบราอิสระน้ำพารีบราการิมันนู่นด่ายังกูไม่เห็นนี่สิการิเนาะการิก็มาดูเมลเลยตัวน่ะน่ะขังกันตระขังกันตระปุ่งยามนี้ไปกินดูเมลตัวก็สิมันนี่บุริษนารถเอาได้ใช่ไหมตรุพักเลยตรุชิดแห่งนั้นด้วยอย่าคุยนั่นสารกาวจาระตนะยี่งี้ให้ไปสิการิกุมบ้ามันจะนักละมันจะมิสังสังกันกี่บ้ามันละอัตราไหนการมันได้ยี่งี้เนี่ยต้องโอ้ยยี่เนี่ยไปสั่งสิมันตอนนี้ยี่ยังเป็นสิ่งที่กูกันมันตัวดูเก็บไอ้เนี่ยหัวลากครับสั่งเลยมันสิ่งที่การเทกุมบีกี่มันสิ่งมันเอาหลายเรื่องสันติเกี่ยงอ่ะอันนี้กี่คนกี่บ่บ่กันเดียบางเลยยินอะไรไปสิท่ากุมบีกี่งานสิ่งที่คุณบัตรปลายไปเท่าว้าเราวันนี้มันแค่เละแบบมีคนที่มันเกี่ยตาว้าเราวันนี้อ๋อคอยงานสิ่งที่หาละตัวเดียวเลย
अदो आइने हाइबा अमदि लैय कुंबीगे अंगांग यावदोरसे मोय लांगदोरनि पाइगदोरनि इथंनि इरांनि इथक इरांदि इथंदे छिनबे यारो इरांदि इरांदे छिनबे यारो इरांबु नमदबेदबसि करिनो तरु तनानबना नमदरादबनि अदुदि अनानबु तोको मोयनि ये आई चंगझले कादगी प्राओ चंगझल बाबो मनाक्सिदा फुरी खुमझलगा आइने लै बाबो खने आइने ओ मोइना ngang mapangin kaling hi thauba hantak tholai bechina tunko ina sorate na arembo boyo gadori bhagna sumana haibi re sumana tau bechida thokraga harisini nicha chara hi khanar pani adete ma thongrang khangre akhoi kar man dam leire yad yenging aktraba hoi amaborbasu kogi oja hoya sumai tawdana kogi thamoi sengna no sankritan tawjaba mayam sigi manungda kogi lamchat ludaba haigadar nisa prasa chaba khara yaurapasina oja hoigi thamoi sengna tawjariba thabak asida thuga yaikhaibagi thabam ko mami ko chawan lakpase yaiba makaidi ojana tawbiganu mase tawdabana phai haidana ojana mayamda paujen bibani ko hoi oja nungaije kodobo kogi oja gi ponsi da thenarpa thabak thorom singsi hauji ipaisa unaringai minute 5 10 pungkhai punga masigi mangda sanabadadi masi khara wagani losinba ko hoi hoi duna oja mathangi khudong chaba ama amuk isona pibirakpa lairagadi aikhogi maikaidagi ngasi hangjabada lemhoriba nanghodaba wahang sing haitai oja dai khangjaningba mayamdi damak leiri aduna tanja ama khudong chaba yengkanda oja gi makha tabu wafam se aikhogi maikaidagi damak tananaba tharang tawjagi aduga ngasigi kogi ojana lingbirak tana ngasigi kogi sinjariba ahansing unajabagi tanja sida ojana chauna thawai lobi ba se kogi maikaidagi ngamkhaletna thagasari ojagi punsida na dektana leibiu adagi awana khoding maksina tungwoina thamnarakanda isagi sugi imungi sagigi natagi haitare ko kogi faja faja wafam sing natragana ojana makoida hena afaba lambi amaramda puthokna bagi damakta khongthang si chauna thangna changsin biriba khongthang asida mai panga tawba ngamba oibiu haiba wafam se thamjaraga oja ngasigidi ojaga kainara se Hauzik tavikre khongzom maikaida nat sanklitan saisakpa saisakpising lam asida laibiriba sangnareba singa unajabagi makha tarakpa thoromda ngasigi oina pungyaiba oja soibam bokun oja asiga unajabagi thauram unabikhiba Narasing Ayekpam Tharom sandoktuna tahanjariba ase 91.2 MHz da sandokjariba Diamond Radio channel asigi ahanba tharom parengni lekha suna sat laba laikolni tanglup kayagi itin fammi khena balaitraba hakchangi thawaini Diamond FM radio Diamond FM radio 91.2 Diamond Radio Channel Tongan ba makhal mathal kya gi thorom sing ayuk pung mapan tarakpa matamdagi tahanjarakliba channel asigi ahanba thorom pareng yosinjana bagi pungja yoksinjarakle ani suba thorom pareng numidang wairam pung manga taba matamda makhal mathal kya gi thorom sing galonana mayam bungai tuna lejaramke matam madu fawbagi oinadi ahanba thorom pareng yosinjana bagi ayaba mayamdagi lausari
लोइसिलकपदा अमुका हना अदोमगी रेडियो की खोंजेलोय पुष्पारानी लाइसोमना अमुका हना खुरुमजरी।